नौमा हुई मैम की ट्रेनिंग सेंटर अमदा हुई मैम ट्रेनिंग तौब लामी अदुबु हुईसिंगदुगी मरक्ता हुई खरा पिक्पा अमा यावरमी माना मैम चेंजिंगकीदुदा ngaktuna yengduna lehawi aduga mahaksu tapna sum changsilai matungda mana phakangda theliba picture मैमदु yengduna leirami mana picture adu yengbada mahaksu afaba hui ama oiningami adubu mahaki height ti suramde habidi awangbai jangdi suramde adu mana yam kanna hotnai sunaba adubu manana thengatuna height ti sualami adaidi trainer duna changu haibigi ingit piuda yam harawrami trainer duna lai takpa hore horo matungda madi haitabanina trainer adu mamit khumjinduna test tawda penjille adu matungda mase chanaba hapda muthatnaba mafamda lamba phangdaduna yam warami trainer duna mati lamba phangdabanina yamna warami upali taduna picture duda amuk yengi kanna hotnaningbagi tanggal phaurai adudagidi mana idea ama lae ngasai ngamamdawdu jongkhatla ngamme adagi amuk lamba phangamdawdu lai thangatla lame trainer duna tawri photo leptuna leire tae khara hairae adagidi nongadi pekhagi nimit lae pekhagi nimit aduda mahak ana koksile ma koksilaga magi test lawnaba hotnari test lawba hawbada mahakna heitaduna ma oina tusille adagidi mahakse sauraduna tanthokre tanthokpadagidi ma wakhal yam nungaitaduna mahakse picture nupi ama chatpa urami nupiduda mahak hirammaga paikha tawriba mafamlomda mahakna wakhal yam nungaituna yengduna kaptuna leirami adudagidi mahakna maning onthorakpada nupi mamit tangba ama garina thengge tawrami adu mana kanna chenthoraktuna nupi adubu kannaba hotnarami nupi adu yamna laina mahakna lanthokpiduna kanbirami adudagidi nupi aduna yamna harawraduna hui aduda thagat phongdoami moina tawriba mataw adu trainer amadi mayamna urami ada hui adubu magi paikha adu pass tawre haiduna mapu aduna mahakta furit lisinbirami adai hui adu yamna harawduna leirami